Hello guys, Assalamualaikum warahmatullahi wabarakatuh. Yamna kana bo phama mamyam gi adugum laba comment tawkhiba sing adu kamaina khangadage aina Facebook ta comment tawkhiba comment pikhiba adu kana gi karam ba post ta aina comment tawkhiba gi phaba phattaba khudimang adu yarong mani madu khoi khangnanaba gi damakta madi madu kakthatnanaba gi damakta kadai da sangkadage haiba adu yengbiu sugumba si yenghaidaba photo se hana sumaina mut tawbiu Sumasa hana mutopiko adu ko fazana hajrake ko silezare ahamda Facebook ase sumaina hangbiu Facebook ase sumaina hangdok labagi matungda aina pikhiba comment sing adu kaktat kadage haibagi niyom adune tak jagadarui basi mathaki sigi 3 lines se sida oina nambiyo photo yawa isagi sida nambiyo aduga setting asida amuk nambiyo pana ko mamlai base ko kari ko mama screw ko mamlai base si settings da amuk nambiyo aduga mathakta sumene inkhat piyo sumene inkhat labagi matungda aina pikhiba comment sing adu kaktoini ko piba yadaba comment yawram sing adu yengdoini thidoini amasung kana karam numeta ina comment pikhiba ge haiba adu hojik manipur da madugi yamna ka khotlaga anjumanna amadi laikai gi club sangstan singna party singna amadi totopa party singna eso singna yamna hojik threaten tawribani sidalai zare activity history sida mathake se sida namge su yare anduga masi la abagi matungda mug back tawbiu sida namdraga su your Facebook activity harbase sida namaga comments and reactions sisi manage comment and reactions se sida maknambiyo sithi hamra sida nambiro aduga makhai se thoga ani hamra sida nambiro aduga makhai se thoga ani aduga humsubra sida nambiro sida tumeni lairang mani adu punna sida laigani aina hek Facebook parak pa hobadagi na hojik phawda pirakhiba comment mayam du sida punna sumhena yawgani ko aduga tha tarik asuki yenge na direct eta thigana filter toraga thibi yai sida filter sida nambiraga thibi yai do ina kakke habi taragadi si kisi aina kaise ho ana sida ina comment ampi dese sina in pi sa na pi ki comment do khange haragadi sini ko sisini hello hi sumina ina pi ki comment sing do ko sida oidoini sum basi oidoine ba hang isana kari comment pi ki no hai ba do khange habi taragadi sumaina oidoini ado ina kakke habi taraga su comment kakkani comment do han bada 3 line asida nambiyo 3 line asida sumaina namma bagi matungda kida tholakani delete si delete sumen tawbi kiba kaise honi han bada lai riba si aina comment pi kibagi asi delete taw khare to sumaina delete taw kharagabani mathang sida I si aina comment pi kibani ado si 3 dots nambiro aduga delete nambiro aduga hack ngabiro aduga in pi kiba comment sing adu sumaina kakthatoine ba do si yamna zaruri ni makote ge em phalana hojrake yengbiu munna Facebook adu sumaina hangdok piro sumaina hangabagi matungda mathaki 3 line asida nambiu sumaina namabagi matungda setting asida amuka nambiu setting na namabagi matungda sumaina mathakte inkhat piu khra yamna aduga sida your activity na ama lairiba se sida lairabani detail singdo the activity log sida amaka nambiu sumina namabagi matungda sida amaka laizare adomna pikiba comment sing adu yenge haba taragadi sisida amaka nambiu sida namabagi matungda aina pikiba comment sing post sing thagar kiba post sing sida loina laire do ahan mata khoigi tamdoisi kaino comment ginina comment da nambiro sumaina namabagi matungda aina pikiba tarik date amadi pikiba comment do karino haiba do sida loina yawragani si singa sineba si kak pasna 3 line 3 dot sida nambiyo boko 3 dot sida namabagi matungda aigi delete tawzakre aina pikiba comment adu lairoi kanasu uraroi ai isafo uraroi kanasu khangoroi ko sumaina khoigi
पीखिबा बेड कमेंट्सिंग अमदी कक्निंगबा कमेंट्सिंग अदु सुमन तौर कक्पियो याम तुना ngasimak tawbiyo natraba taragadi sum मीगी कमेंट गुम्बा थीरगा अमुक रिपोस्ट तौरक्पा री-अपलोड तौरक्पा अमदी रिएक्शन पिरक्पा वीडियो मैम पोस्ट तौना खलई मसिना अखोइगी फत्तबा अमदी नुंगाइनदबा कया थोलक्पा याबदगी ngaknanabagidamagta isa no loina kakthapiro khara thuna tawbiro masi loina khanghanbiro post tawbiyo nupi angang singnasu anupa angang ai pakhang masan engkhalak liba ka tokuran tawba singnasu pangpi te pinarangmani haita hainarangmani awai khum tawnarangmani adu singa dukak nanabagidamagti ngasi aina hairiba si gyan tabiyo amadi kakthatpiyo akhoi masin sinleminasi amadi makha taba fataba comment pi badagi khoi ngak thokminasi amadi miyam da sumasi share tawbiyo gyan tanbiyo khanghanbiyo assalamu alaikum